ꯑꯃꯨꯛ ꯍꯥꯠꯂꯤ ꯑꯗꯨꯗꯤ ꯅꯪꯅ ꯁꯝꯁꯨꯝ ꯍꯥꯠꯊꯔꯛꯄꯗ ꯅꯪ ꯁꯝꯗꯣꯟꯗꯣ ꯀꯥꯏ ꯑꯣꯏꯇꯥꯏ ꯆꯣ ꯑꯅꯤꯗꯤ ꯀꯌꯥ ꯈꯪꯗꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯈꯪꯕꯤꯕ꯭ꯔꯥ ꯍꯩꯃꯥ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯋꯥꯐꯝꯁꯤꯗꯤ ꯋꯥꯐꯝꯁꯤꯗ ꯑꯩ ꯈꯪꯖꯅꯤꯡꯗꯨꯅ ꯂꯩꯔꯕꯅꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯣ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯗꯤꯅꯦ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯍꯥꯏꯕꯤꯌꯨ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟꯁꯤꯗꯤ ꯑꯉꯛꯄꯅꯤ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯁꯦ ꯑꯉꯛꯄꯅꯤ ꯑꯩ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯁꯣꯝꯕꯨ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯒꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯡꯁꯤꯕꯁꯦ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯁꯤꯕ ꯇꯥꯔꯦ 누빠 뭐 왔거든요. 락센비 아버한테 해잉이 쌌어.